मतमगी मणिपुरी वारी चैनल असिबु ताबिरिबा ख्वाई पुमनमकपु तराम नोकचरी ngasi amuk lobirasi my soulmate taruk suba tangka ahing adu mikup ama fauba tumthaba yaramdi ane mawangi bal marak asida magi nungsibadi janafam khangdraba nungsiba oiradra karamba khongthangno magi punsina thangadaba thoibi ahing ya thengba aduda mapi tapna sinthai sonjai kana tahanda tapna thamoida lanjenba ai nangbudi yamna nungsiye punsi nangi nungsibadi ai gi thamoi sida mutpa naidana leirani adubu ai nafamdagi laprage ko nang ai bu waroganu ko ima ipa pu pangsudrabi lairabi ipa yungawbagi machaibu karamba mama mapana mamoiba pamnuni ai gi irali mapok thina poklaba ai gi irali kanada saudi kanada suwarodi chumme ima bokna haiba kuding achumba ngaktani nangi tungi punsi amadi noigi mungi khalaga ima bokna haibani ai lanjenba nang waganu ko aina nafamdagi lapthoi haina nang kapkanu ko lanjenba mathangi ayuk anganbani arnab phonda kanagano wari kupna sanari bijoy machagi nakta tapna changlei thoiba arnab yengtholei phone du kakthatuna table du da thamki ngasidi ichago wari khara sananingi bijoy maithong maksina tapna hairei ichabu namasiga pabungada sauba phatribro wari do haibiyo pabung amadi namasigidi icha khaktani pibada thaudo kharana ahal loiraba ikhoibu adum warauduna leirabadi aikhoibu kari oyu haibano namasina nomata mitlu pirang kangdribase pabung yengba ngamdrene namasina aduk phattana ichagi silubadi nate mama mapa oibasina macha poklibase ahal matam oiraklaba pangal solaklaba matamda macha oibasingi ne taba punsi ujaraga khuya tusina sigibadune pamlibase pabungi wakaldadi ichabu wakal khajik khalaningi aikhoina sigraga hayeng ichana isuna lehugadaba punsi mahingado pabungi thawaina yengba ngamloine wakal khaluko thoiba ichagi apambada pabung amadi imasini yeloi adubu wakal khanthauko bijoy wahai khara do hairam laga tapna thokre arnab machi lengdi mapabungi wahaida ma pakhum amata supikide kari khanbano karamba wakalno kana uhanda lotuna thamliba ngaihak machi lengda mamit gupta tumina lei tapna sora sangba mahondoi saitama mangola duda cheng khairingai lanjenba hobe changlei madu bada saitama ngakna hairi ngarang na handa jatkida ngari hojik amu kai do bolai banangde lanjenbasu ima lari gama kawrame adugi lo bola pare kana gala iba mamo gala salaisu lanjenbagi matungda changlei lari gama kawramle na chelei ni che tawni mama ithak thakladana thiruro nangi larikto hoi mamo saitama salai don sinduna chak hapchilage hapuranu je aine asomda thabuk sumai ne lehorise magisu pung 10 nangdaba yaroi phare cha oina lolaklage dudi ngayak pham ko law imungda hoi je thoibi chak ising ngan namam ningai digi hauduna thongdoklami tanawigi manakta chanaba thoklei jiten bema thoibi ingangai ngasi mapana chathoktabi gyan tana leirambadu ubada baba ichabu kadaidano inamata nobiyoidane jiten machagi makokta nungsina nanbirei mapi sutarei
ꯏꯄꯥꯅ ꯑꯉꯥꯎꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕ ꯏꯄꯥꯁꯦ ꯐꯠꯇꯦ ꯌꯥꯝꯅ ꯐꯠꯇꯦ ꯏꯄꯥ ꯉꯁꯤꯗꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯂꯔꯣꯏ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯃꯥꯅ ꯁꯥꯈꯤ ꯏꯄꯥ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯦ ꯏꯄꯥꯅ ꯅꯃꯥꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯤꯡꯕꯨ ꯑꯃꯝꯕ ꯀꯣꯝꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯦꯅꯦ ꯏꯆꯥ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯊꯕ ꯉꯝꯂꯨꯗꯕ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯍꯣꯠꯅꯔꯨꯕꯅ ꯉꯁꯤꯗꯤ ꯏꯄꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯊꯦꯡꯊꯈꯤꯔꯝꯂꯦ ꯍꯟꯊꯕ ꯃꯤꯠꯌꯦꯡꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯕꯤꯔꯝꯂꯦ ꯊꯣꯏꯕꯤꯁꯨ ꯄꯤꯔꯥꯡꯂꯛꯇ ꯃꯄꯥꯒꯤ ꯃꯇꯧ ꯎꯖꯔꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ ꯑꯇꯣꯟ ꯊꯣꯡꯖꯤꯜꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯂꯥꯎ ꯏꯄꯥ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯏꯆꯥꯕꯨ ꯏꯄꯥꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯄꯥ ꯂꯥꯜꯂꯦ ꯏꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯏꯄꯥꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯕꯕꯥ ꯅꯃꯥꯅ ꯅꯆꯦꯒ ꯅꯕꯥꯅꯤꯕꯨ ꯏꯊꯥꯗ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ ꯅꯄꯥ ꯑꯩꯅ ꯏꯆꯥꯁꯤꯡꯕꯨ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯦ ꯉꯁꯤꯗꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯆꯣꯛꯊꯕ ꯅꯥꯏꯗ ꯕꯕꯥꯅ ꯂꯦꯞꯀꯅꯤ ꯅꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗ꯭ꯔꯕ ꯏꯆꯥꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯕꯕꯥꯅ ꯄꯤꯒꯅꯤꯌꯦ ꯕꯕꯥ ꯖꯤꯇꯦꯟ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯜꯂꯒ ꯀꯞꯆꯔꯤ ꯃꯟꯖꯨꯅꯔꯕ ꯐꯣꯇꯣ ꯑꯃ ꯃꯥꯡꯒꯣꯜꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯂꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯛꯇꯝꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯤ ꯃꯄꯨꯔꯣꯏꯕ ꯃꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯃꯃꯥ ꯌꯦꯡꯉꯨꯇꯨ ꯅꯆꯥ ꯑꯅꯤꯁꯦ ꯆꯥꯎꯔꯗ꯭ꯔꯥ ꯅꯪꯅ ꯍꯨꯝꯗꯣꯛꯂꯝꯕ ꯅꯨꯃꯤꯠꯇꯒꯤ ꯃꯄꯥ ꯑꯩꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ ꯑꯋꯥꯕ ꯀꯌా ꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯆꯠꯂꯤꯕ ꯅꯆꯥ ꯊꯣꯏꯕꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯗ꯭ꯔꯥ ꯅꯪꯗꯤ ꯎꯕ ꯐꯪꯗ꯭ꯔꯦꯀꯣ ꯃꯃꯥ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯆꯥꯁꯤꯡꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯉꯁꯤꯗꯒꯤ ꯅꯆꯥꯁꯤꯡꯒꯤꯗꯃꯛ ꯑꯩ ꯍꯤꯡꯒꯅꯤ ꯃꯄꯥ ꯑꯩꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯤꯡꯒꯅꯤꯌꯦ ꯆꯅꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯀꯣ ꯈꯔ ꯀꯞꯅꯔꯗꯤ ꯁꯤꯗꯧꯔꯦ ꯑꯩ ꯃꯤꯠꯀ ꯂꯣꯏꯅ ꯄꯣꯝꯂꯤꯕꯁꯦ ꯑꯍꯨꯝꯗꯨ ꯌꯦꯡꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯆꯅꯨꯗꯨ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯄꯤꯗꯨꯁꯨ ꯐꯠꯐꯠ ꯇꯩꯊꯣꯛꯏ ꯏꯄꯜꯒꯤ ꯆꯅꯨ ꯂꯥꯎꯅꯤꯍꯦ ꯏꯆꯥꯕꯨ ꯏꯄꯜꯅ ꯀꯣꯟꯒꯦ ꯆꯅꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯩ ꯏꯄꯜ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯄꯜꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯂꯨꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥ ꯆꯥꯁꯤ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯌꯥꯎꯔꯒ ꯀꯣ ꯆꯥꯁꯤ ꯏꯆꯥ ꯑꯅꯤꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯀꯞꯆꯦꯠꯄꯤ ꯆꯠꯂꯁꯤꯗꯅ ꯊꯣꯏꯕꯤ ꯍꯣꯏ ꯆꯠꯂꯁꯦ ꯆꯠꯂꯨꯔꯣ ꯍꯣꯏ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯂꯟꯆꯦꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯁꯩꯇꯃꯥ ꯉꯥꯎꯁꯤꯟꯅꯒꯅꯨ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨ ꯅꯍꯩ ꯇꯝꯅꯤꯡꯉꯩ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯒꯗꯕꯅꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪ ꯈꯪꯅ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯑꯁ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯤꯗꯧꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯉꯥꯎꯁꯤꯟꯅꯅꯨ ꯍꯥꯏꯕꯅꯤꯅꯦ ꯁꯂꯥꯏ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔ ꯄꯣꯠꯅꯤꯗ ꯅꯠꯇ꯭ꯔꯅꯦ ꯂꯟꯆꯦꯟꯕ ꯑꯧ ꯃꯥꯃꯣ ꯏꯃꯥꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯃꯥꯁꯨ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯏꯆꯦ ꯊꯣꯛꯑꯁꯤꯔ ꯑꯗꯨꯗꯤ ꯊꯣꯛꯂꯁꯤ ꯊꯣꯏꯕꯤꯒ ꯆꯅꯨꯒ ꯇꯅꯧꯕꯤ ꯍꯣꯏꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤꯗꯒꯤ ꯂꯟꯆꯦꯟꯕ ꯃꯉꯛ ꯂꯤꯊꯣꯛꯇꯨꯅ ꯀꯧꯔꯛꯏ ꯑꯣꯏ ꯆꯅꯨꯅ ꯍꯩꯃꯥ ꯂꯟꯆꯦꯟꯕꯅꯤꯅꯦ ꯂꯟꯆꯦꯟꯕ ꯁꯤꯗ ꯂꯥꯛꯑꯝꯃꯤꯔꯣ ꯃꯥꯃꯣ ꯃꯤꯅꯤꯠ ꯑꯝꯇ ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯏꯍꯦ ꯊꯦꯡꯈꯤꯅꯤꯀꯣ ꯃꯥꯃꯣ ꯀꯨꯏꯔꯦ ꯂꯟꯆꯦꯟꯕ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯗꯤ ꯃꯁꯥꯗꯨ ꯈꯧꯇꯛ ꯆꯥꯔꯦ ꯂꯦꯞꯇꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯥ ꯂꯟꯆꯦꯟꯕ ꯎꯅꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯍꯩ ꯇꯝꯂꯤꯕ ꯂꯥꯞꯅ ꯂꯩꯕ ꯂꯟꯆꯦꯟꯕꯗ ꯑꯋꯥꯕ ꯃꯇꯧ ꯎꯠꯂꯕꯗꯤ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥ
अवाब कयादु लोत्सिंदुना मोमो नोक्चरी लारी कौरंबा अदुगी लाक्लिनी नमा यामना थकलिंगै तौनी नंगदी अस इकाय है चनु सुनोक लगा हाइरे इस मसक सिगा इकाय हाइसिदी अदो चनु अैगी थवाइसे नंगना सेनाबिरमुको चनु खुंफम खांग्रे थैबीदा अमुक येंग लंचेनबदा अमुक येंग अदुदी नंगना हयेंग थबक तौरगा अैगी तोलोप पी ताबनिने पिथोके तंगाई तंगाई पिथोके को पीसिको चनुगे थैबीदा ओनसिलगा हाइरकपनी थैबी नोफेट तवी वादी ngang सलाई गाड़ी की थौनाउदगी मंगक लिथोक्तुना कौरे लाओने हिनंगबो ओ मामो लागे थैबीदा ओनसिंदुना तबलपना हाइरे चलो कीगे फजन लेरमुको सुती लेबगा ननाक्ता चेलक्तुनी इम्फालदगी अचापो लेरक्तुनी कोने चलो कीगे को चनु चलो कीगे अैना हाइबदो काउनुको हो काउरुये तोलोपतुदा सोइनो लेंचेनबा थैबीबु तुंग हन्ना येंगलगा चटख्रे चनुना हाइरे लेंचेनबगी मतौसे याम नुक्सिये असिदबु मागी ममा पेटना चिंजनबिदो यारेबा चनु माबोकना हाइरिदो अरानबमते याउदी तुंगी खलगने अैखोइगुंबा थिकनेमबना थाक लांबा हौनदे फना ओइदुनासु लेंचेनबा नंगवंदगी लापथोकपा हाइबसे ओइद्रबो वानी नंगबु मागा लापनबा ngamladro ngamloi हाइरि थमुइनदी वाखल मानदी ngamहल्लगी लेपनी ओइद्रबो वानी थोइबी लेंचेनबना नंगबु कयाम नुंगसी नंग खंगली नत्रो खंगी अदुबु चनु अई मागिदमक थौना फना लेपनबा पांगल याउदिये नंगना लेपत्रसु माना लेपलदी यारे लेंचेनबसे लाइदबनी माबोकी पाउसी तारदिने सालान सानदुइ पोनी अदुननी अैना ngasi माबु हराव हरावना तौखिबसु चनु अई माबुदी तसिंग नुंगसी अदुबु अई वखल थोक्त्रे मागी खलुरगा माबु इंथोके हाइरबसु अई ngamdi इमुंग मनुंगी खलुरगा हयेंग वाइफौ इमाबोकना मचा पोई हाइबगी निंगबा थुंगदबा अमदी ओइरनी खनबदा अई मागी मनाक्ता नकनिंगदिये तो असिसे मतमना पुबा मा सोइदना लाक्चरनी मचाना चपयुंगना लेपख्रदबु मोइना कैदौदेबा मचा अनि सुबसु नते केमते खलुनु सैतमा मई हौना साउना जितेनगी मनाक्ता लाई जितेनसु थबक सुबा याबा करिनो येंगलुगे खंदुना थोगलै इचे कदोमदनो ngasiदी ज्ञान यामना तारमिना फरे नंगना ज्ञान तारंबा वा हाइगे मुन्ना ताव नचादो नंगना वारकपा ngamloi हाइरगना अैना वारके नोई अैबु सारकनु नचा सोकपा पामद्रबदी नचादो वारो पु पांगसुदे अतागा फोंगनरकनु अैना यादे पामद्रे हाइरमक्तदा हंजिन हंजिन इचागु उनबदीने ममा अैना तुमिन्ना लैनि खतखंगनु नचा नुपीगुंबा खुमित खुदांग मचा नते हाइबसे खंजिलु मपा ममागी नाइतोम पोक्चबा सनाना लुपानी योमदुना मखोंग लेबाक तहनरिबा अैगी चाने अैगी चागा मागा लंबा पाबदी नोइगी नतिक नते इचे नचा वारकदबा मतमदना अंगावबो ओलगा लेरबनिना नचादी लमकेपी ओलेने अहल लमना ngangbा वागसे थवोइद्रेने ngarangda natro aina adu phajana hayamado aduga ngasi ichagu naramba aina soroklabadi noi aphabo oiroi adubudi mapa angawbugi machanabu kaya mirol yawni gene mama na takpi tambidaba machanabudi kaya maphabo oidingene saitama wai khara se hairamnaga sauna chakre jiten yamna sauna lephawi ya changba matamni ngasidi thabak yambana khara su thengdokre thoibina halakpada mapadu mangolda famduna leirami khangawdana jiten yamna sauna machagi manakta changsilaga khupakna thare thoibi khangpre khangna ingak ngakna mapade yengi mamai jusu makut namana nali baba kai lamkepi nangna suk yamna haibu ngangbu indribse karigino ha baba aina kedorage nang lanchen bagu na bra
ꯍꯥ ꯎꯅꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯊꯣꯏꯕꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯃꯃꯥꯏ ꯂꯨꯛꯊꯈꯤ ꯖꯤꯇꯦꯟ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ ꯃꯆꯥꯕꯨ ꯐꯨꯗꯔꯛꯏ ꯅꯪ ꯑꯃ ꯄꯣꯛꯂꯨꯕꯅ ꯀꯅꯥꯗꯁꯨ ꯂꯥꯟꯖꯈꯤꯗ꯭ꯔꯕꯤ ꯅꯃꯥꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯤꯅ ꯉꯥꯡꯅꯍꯟꯕ ꯑꯩꯅ ꯑꯉꯥꯎꯕ ꯑꯣꯏ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯅꯨꯡꯗ ꯂꯝꯀꯦꯠꯄꯤ ꯑꯣꯏꯕ ꯐꯠꯇꯕ ꯃꯆꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯃꯥꯕꯨꯁꯨ ꯅꯪꯅ ꯌꯣꯜꯂꯒ ꯅꯪ ꯅꯕꯨꯛ ꯊꯟꯅ ꯆꯥꯎꯀꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯎ ꯖꯤꯇꯦꯟ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯣꯡꯃꯇꯁꯨ ꯃꯄꯥꯅ ꯃꯥꯕꯨ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯕꯤꯈꯤꯗ꯭ꯔꯤ ꯐꯅ ꯑꯉꯥꯎꯕ ꯑꯣꯏꯔꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯕꯅꯤ ngasi mapana magi wahai ama fok tabida mabu furakpada angang oiriba thoibidi thamoi sokli kappa yaba kaplam laga fukhawatuna amamba maraktuda chelei kapna ai ma hingduna leirabadi makoi khudimakta maisa langlani aina sikraga moigi apenba oirasano lakli bagari dugi mamang duda thoibi chensili thorak ibagari adusu mamang da khanghaudana nupi ama sat chensilakpaduda break khangpa phai adubu thoibi thengbudi thengkre thoibi gyan mangna lembi da taki jiten fat amuk mapal da tholei adubu thoibi di leiramdre imung da changkhrabra khanduna chaksang da changlei aduda su leiramde jiten machabu kaurei thoibi ipagi macha thoibi khumlaktre jiten kada changduna machabu leibre yingi aduda su leiramdre pakhatpa faurakle aton tabro nangbo aton su lairik parambadagi mapana kanna kaurakpaduda chensilai baba kaidorage nache du leite ni he aton yamna pakhana mami laukthorei ha kai chatkriba ipana khara ngangkhre ne nache do thisi nache thisi mapa macha adu chanu hoida lai chanu lembina haima jiten kaidore iche akhoi thoibi lakpro lakhideda bema chanu autari ma thoibi bu lakpro lakti ma kaino madi yumda changhauradri jiten wa makha taramdana chatki mataududa lembiga chanugasu pakhalap inarei thibe yaba thire adubu phangre pukrida kumduna amuk yengi adusu phangre jiten ichot chotlaba mapi marol sing aduga makhada famthaduna kaplakle ipagi thoibi nang ipabu warorabro nang bu kaida leibage babana khajik ngangbagi damakta adumna tawba haunabro ipabu kari oyu haibano thoibi icha lande haiba ipana khangine adubu lairaba mimana daba oirubana lande khangaba ichada ipana tainabani ipa leifam kangdre nangbu la oba ipagi thoibi aton mapagi manakta famdarei khonjel nikna baba jiten aton gi makutta paiduna aton nache thiba kangdre baba na nache bu pukre nache sauduna chatkra male nache thiba phangdre chanu jiten bu themjinbirei ipal thoibi do gyan tadaba angang macha nate soidana lerongani ngehak leraga lakpri yenglase lembi su chanu gi mateng pangduna jiten bu themlei kaplunu se kaisu tawramloi pakhatlunu lao changlasi kari kamdau sige do khanarusi thoibi mikap tholakpada ikhang khang haugali adubu manakta sathiba manba mida iluluba masaktuga suktak yenglamni thoibida thoibi ikhang khangi ima arnab pisuma mukke hena suglai hospital daro aina leirise arnab wangang lakte munne yengi thoibi kitak tawre nupadugi mawongduda hainadaba su fauri ai yumda chatke kariba khanglau laurakpani thoibi amukasu khangpre khangi peri tawre yumda chatke haiba usitri ro nangise ingak ngai paukhum aduda
ꯀꯔꯤꯅꯣ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯀꯩꯕꯣ? ꯀꯩ ꯀꯥꯟꯅꯗꯕꯗ? ꯀꯩꯅꯣ? ꯑꯩ ꯌꯨꯝꯗ ꯆꯠꯆꯒꯦ ꯍꯥꯏꯕꯅꯦ꯫ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤ, ꯀꯥꯎꯒꯅꯨ꯫ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯑꯩ ꯆꯠꯀꯦ꯫ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ? ꯑꯐꯥꯎꯕ꯭ꯔꯣ? ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯔꯤꯕꯣ? ꯑꯔꯅꯥꯕ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯍꯤꯡꯅ ꯌꯨꯝ ꯍꯟꯖꯤꯟꯗ꯭ꯔꯒ ꯍꯧꯖꯤꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯍꯥꯏꯗꯤꯅ ꯑꯩꯗꯤ ꯌꯨꯝꯗ… ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯔꯣ, ꯑꯍꯜ ꯊꯥꯈꯤꯅꯕ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ, ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯀꯩꯕꯣ? ꯑꯦꯗ꯭ꯔꯦꯁꯁꯨ ꯈꯪꯗ꯭ꯔꯕꯣ? ꯕ꯭ꯔꯦꯟ ꯆꯣꯏꯔꯕꯣ? ꯅꯌꯨꯝ ꯇꯥꯎ, ꯄꯥꯎ ꯍꯟꯕ ꯊꯥꯒꯦ꯫ ꯀꯅꯥꯒꯤ ꯄꯥꯎ ꯍꯟꯕ? ꯀꯥꯁꯤꯗ ꯂꯩꯔꯤꯁꯦ ꯀꯅꯥꯅꯣ? ꯆꯨꯔꯨꯜ ꯉꯥꯡꯂꯛꯀꯅꯨ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯆꯠꯀꯅꯤ, ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ꯫ ꯊꯣꯏꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯕꯨ ꯊꯦꯡꯖꯤꯟꯈꯤꯕꯒꯤ ꯆꯩꯅꯥ ꯈꯖꯤꯛ ꯐꯥꯎꯔꯛꯏ꯫ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯈꯔꯗꯤ ꯈꯦꯕꯥꯠꯂꯦ꯫ ꯄꯥꯈꯠꯄ ꯊꯒꯠꯈꯤꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ, ꯀꯟꯅ ꯊꯧꯔꯛꯄ ꯑꯣꯏꯗꯕꯅ ꯒꯥꯔꯤꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯦꯡꯈꯤꯗꯕꯅꯤ꯫ ꯊꯣꯏꯕꯤ ꯆꯠꯄ ꯍꯧꯏ꯫ ꯑꯔꯅꯥꯕ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯏꯕꯤꯕꯨ ꯇꯥꯞ ꯐꯥꯗꯨꯅ ꯐꯃꯨꯡꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯦ ꯈꯟꯒꯅꯨ, ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯉꯥꯎꯕ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ? ꯀꯅꯥꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ? ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯅꯣ꯫ ꯀꯟꯕꯤꯔꯦꯅ ꯑꯩꯕꯨ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯂꯩꯌꯨ ꯍꯥꯏꯔꯤꯕ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯒꯦ꯫ ꯑꯔꯅꯥꯕ ꯊꯣꯏꯕꯤꯕꯨ ꯐꯃꯨꯡꯗ ꯅꯝꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯁꯣꯔ ꯊꯤꯡꯉꯤ, ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯒ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ, ꯁꯤ ꯅꯠꯇ꯭ꯔꯣ? ꯁꯤꯅꯤꯡꯂꯒ ꯈꯣꯡꯕꯥꯜꯗꯔ, ꯂꯣꯛꯈꯥꯗꯔ, ꯄꯥꯠꯇꯔ, ꯇꯨꯔꯦꯜꯗꯔ ꯆꯣꯡꯊꯔꯒ ꯁꯤꯌꯨ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯃꯤꯍꯥꯠꯄꯒꯤ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤ? ꯑꯩꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯒꯦ ꯈꯟꯕ ꯅꯪꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯔꯥꯜꯗꯨꯒꯤ ꯗꯟꯗꯤꯅꯤ, ꯗꯟꯗꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯣꯐꯥꯗꯨꯗ ꯁꯥꯎꯅ ꯐꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯞꯂꯛꯂꯤ꯫ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤ ꯀꯟꯕꯤꯔꯝꯃꯤꯅꯣ? ꯁꯥꯎꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ, ꯀꯤꯁꯨ ꯀꯤꯔꯦ ꯃꯇꯧꯗꯣ꯫ ꯅꯪꯅ ꯉꯥꯡꯕ ꯑꯩꯅ ꯇꯥꯔꯣꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤ ꯍꯛꯅꯤ꯫ ꯊꯣꯏꯕꯤ ꯂꯝꯍꯦꯟꯕꯤ ꯑꯣꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯈꯪꯍꯧꯗꯦ, ꯇꯦꯕꯜꯗ ꯂꯩꯔꯝꯕ ꯒ꯭ꯂꯥꯁ ꯐ꯭ꯂꯥꯋꯔ ꯄꯣꯠꯅ ꯊꯣꯡꯗꯨ ꯇꯝꯅ ꯂꯪꯉꯛꯄ꯫ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯈꯤꯕꯅ ꯃꯈꯥꯗ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯐꯝꯊꯈꯤ꯫ ꯁꯥꯎꯅ ꯇꯨꯡꯗ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯝꯂꯛꯏ꯫ ꯅꯪꯒꯨꯝꯕ ꯃꯤ ꯃꯆꯥ ꯑꯃꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯌꯥꯕ꯭ꯔꯣ? ꯑꯩꯕꯨ ꯋꯥꯍꯟꯒꯦ ꯍꯣꯠꯅꯕ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯅ? ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ, ꯅꯤꯛꯂꯦ ꯃꯁꯥ ꯄꯨꯝꯕ꯫ ꯀꯔꯤꯅꯣ ꯉꯁꯤ ꯊꯣꯛꯂꯤꯕ ꯀꯌꯥ ꯑꯁꯤ? ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯒꯅꯤ? ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯔꯛꯏ, ꯃꯪꯂꯥꯟ ꯑꯣꯏꯍꯟꯕꯤꯌꯨ, ꯃꯥꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯊꯣꯏꯕꯤꯕꯨ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ, ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ ꯐꯃꯨꯡ ꯑꯗꯨꯗ꯫ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯥꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯌꯦꯡꯂꯤ ꯊꯣꯏꯕꯤꯗ꯫ ꯇꯁꯦꯡꯅ ꯀꯤꯔꯦ ꯊꯣꯏꯕꯤ꯫ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕꯤꯗ꯭ꯔꯤ꯫ ꯀꯅꯥꯅꯕꯨ ꯌꯥꯅꯤꯡꯒꯅꯤ ꯃꯤꯀꯨꯞ ꯑꯃꯈꯛ ꯊꯦꯡꯅꯕ ꯃꯉꯣꯟꯗ ꯄꯨꯟꯁꯤ ꯄꯤꯊꯣꯛꯄꯗꯤ? ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯥꯖꯒꯅꯤ? ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥ ꯀꯔꯝꯅ ꯂꯩꯒꯅꯤ? ꯌꯥꯖꯗꯦ, ꯃꯁꯥꯅ ꯊꯃꯣꯏꯗꯨꯅ ꯁꯨꯛꯌꯥ ꯌꯥꯖꯗꯦ꯫ ꯀꯤꯃꯟꯕꯒꯤ ꯃꯈꯣꯜ ꯊꯣꯛꯆꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯋꯥꯈꯜ ꯀꯌꯥꯅ ꯎꯄꯥꯏ ꯊꯤꯔꯤ꯫ ꯎꯔꯛꯏ ꯃꯤꯀꯨꯞꯇꯨꯗ ꯃꯃꯤ ꯁꯥꯃꯤ, ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ, ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ, ꯄꯥꯝꯃꯨꯖꯅ ꯊꯝꯖꯔꯤꯕ ꯃꯥꯒꯤ ꯂꯟꯆꯦꯟꯕꯕꯨ꯫ ꯄꯤꯔꯥꯡꯂꯛꯇ ꯑꯅꯧꯕ ꯃꯩꯁꯥꯒꯤ ꯄꯤꯔꯥꯡꯅ ꯂꯦꯞꯄ ꯅꯥꯏꯍꯟꯗ ꯅꯤꯡꯉꯣꯜ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯆꯨ ꯑꯣꯜꯍꯜꯂꯤ꯫ ꯋꯥꯈꯜꯗ ꯈꯟꯖꯩ, ꯀꯅꯥ ꯇꯥꯍꯟꯗ? ꯂꯟꯆꯦꯟꯕ, ꯅꯪ ꯑꯩꯕꯨ ꯀꯜꯂꯨ ꯂꯥꯛꯑꯣ꯫ ꯑꯩ ꯀꯩꯗꯧꯅꯤ ꯍꯥ? ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕ? ꯅꯪ ꯑꯩꯕꯨ ꯂꯧꯔꯨ ꯂꯥꯛꯑꯣ꯫ ꯂꯟꯆꯦꯟꯕ, ꯅꯪ ꯂꯥꯛꯑꯣ, ꯅꯪ ꯂꯥꯛꯑꯣ ꯂꯟꯆꯦꯟꯕ꯫ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯁꯤꯅꯤꯡꯉꯦ꯫ ꯂꯟꯆꯦꯟꯕ, ꯑꯩ ꯅꯪ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯅꯪ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯑꯣ꯫ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ,
ꯃꯇꯧ ꯑꯗꯨ ꯆꯥꯛꯄ ꯍꯦꯟꯃꯟꯕꯅ ꯁꯤꯖꯔꯒꯦ ꯈꯟꯖꯩ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯁꯥꯊꯤꯕ ꯁꯥꯒ ꯄꯥꯡꯈꯛ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯆꯣꯏꯊꯣꯛꯇ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯔꯤ ꯃꯥꯕꯨ꯫ ꯀꯟꯅ ꯀꯞꯆꯕꯁꯨ ꯀꯤꯖ, ꯀꯞꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ, ꯃꯈꯣꯜ ꯊꯣꯛꯄꯁꯨ ꯀꯤꯖꯩ꯫ ꯄꯦꯟꯅ ꯀꯞꯆꯅꯤꯡꯉꯤ ꯃꯤꯀꯨꯞ ꯑꯗꯨꯗ, ꯑꯗꯨꯕꯨ ꯀꯞꯆꯕ ꯐꯥꯎ ꯃꯅꯤꯡ ꯇꯝꯍꯟꯕꯤꯗ꯭ꯔꯦ꯫ ꯀꯔꯝꯕ ꯕꯤꯙꯤꯒꯤ ꯅꯣꯡꯗꯝꯈꯣꯜꯅꯣ ꯄꯤꯕꯤꯔꯤꯕ ꯂꯥꯏꯔꯕꯤ ꯃꯐꯝꯗ? ꯌꯥꯝꯅ ꯋꯥꯅ ꯀꯞꯂꯤꯕꯗꯨ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯩ꯫